Manipur Laingakna Tha Khudingi Miyamgi Numit Pangthoktuna Miyamgi Wakat Tatuna Lakpa Adu Matam Kuina Lepluraba Matungda Thawbal District Oinasu Miwoi Lising Henbana Saruk Yaduna Ngasidagi Miyamgi Numit Thoram Pangthokpa Haukhre Thawbal DC Complex da Leiba Election Counting Hall da Department Khudingmakki Stall Kuntra Rom Hangdoktuna Ngasi Ayuk Pung 12 dagi Hauduna Pangthokhiba Thoram Adu Mi Yamba Henkibana Nungtil Pung Anida Loishanba Ngamkidabaga Loinana Numidang Wairam Pung 3 Fauba Chathaki Ngasi Miyamgi Numit Pangthokpaga Mari Lainana Deputy Commissioner Thawbal Ahanthem Subhasna Phongdorakpada Matam Kuina Lepluraba Matung Chahi Horakpaga Loinana District Administration Thawbalna Miyamgi Wakat Sing Tanabakidamak Amadi Miyamgi Pendaba Wakat Sing Taduna Solve Taunabagi Pandamda Department Khudingmakna Saruk Yaduna Ngasidagi Miyamgi Numit People's Day asi Pangthokpa Hobani Ngasi asi yamna thajadaba mawngda miyamna saruk yabagi chang hengalakpana hauzik faubada application form oina chamanga kunmathoi phangbaga loinana mi lisinggi mathakta laki mafam asida district level officers sing leiduna miyamgi wakat sing tabani hairaduna ngasi ayamba lakliba sing asi all age pension phangdaba ahasinggi wakat mayum makai fazana leitaba singi PMAY gi makhada yum sabina balakpa wakat singna ayambani haiki DC Ahanthem Subhasna Makhatana Hai PMAY gi oinadi athuba matamda yum-yumda chatuna survey hauragani ngasi mag Thawbal District ki relief camp da leiribi angang singgi anoba chahi gi academic session da tamgadaba textbook sing yenthokre cattle insurance mayam amasu veterinary department ki makhada phanghankre hairaduna khudakta lakpa birth certificate amadi permanent certificate yauna tongan ba certificate singsu phanghankre haiki Matang thagi oinasu ahanba thangsada miyamgi numit pangthokani numit asidasu Thawbal district ki miyamna saruk yabiyu miyamgi pendaba sing phongdokpiyu miyamgi pendaba khudingmak district administration na solve taunaba honajagani haiki asisi apai Thawbal district ki oina miyamgi numit apai tha khudingi pangthokpudu yam kuina lepluraba matungda 2025 ki January gi ngasi ahanba thangje numit sidagi apai amuhan ngasi dagi apai gi miyamgi numit aina aikoigi People's Day aidi aikoigi Thawbal district sida leriba praja singna magi pendaba magi hainingba wahi mayam aikoigi district administration ga loinana wa kanaba amasung problem mayam solve tongna bahona zabdu ngasi numit se aikoi hojo jema mafam ase aikoigi Thawbal district ki DC office ki counting hall da aikoi hojo jikana sathajari ngasi se sahi hogolapagi yam nungai bahai ga dra yamna ju aikoi da ju thajadana public ki participation se aduki matik yamgre housing phawbuda ekoi grievance oina ekoi application form oina phangjai ji 495 ni mi oina ding asi je mi lising gi mathak til hai tare ekoi gi su district administration ki side gi district level officer ayam loina mo ekoi gi department khuding mak district officer khuding mak mafam asida ekoi leminaraga lak liba magi demand में problem में आपजे solve करना भाई कोई आजम नबंदी मरुओं इन्हें ngasi लाग लिबसी मरुओं इन्हें कोई की all age pension फंगदबा अहन सिंगी मागी application थाजन जबा आदगी कोई की युम कई फजना लेते बदगी PMAY की मखादा कोई की युम साबी न भाई बा अइने मसीदा Thawbal प्रजा सिंगल थमजनिंग बसी PMAY की मखादा दी कोई हौजे अथुबा मतमदा कोई survey चक्पा हुजरनी yum da laga aigi yum ki condition yengaga koi suksoi soidana PMAY ki scheme ki makhada koi phanganna bai koi athuba dai koi tabak lokal sarani haibasi matham jage aduga ngasi mak koi mayam gi oina yenglaga koi Thawbal district ta leiriba koi relief camp sing da leiriba angang sing sigi handaki anoba sahi lakpa sida academic session da tamgada wa textbook mayam koi loina yenthok sagre cattle insurance mayam amasu koi veterinary department ki makhada pizari loina na koi video wangjing den hagi makhada jo kudak ta lakpa koi birth certificate piri DC office ta ki su koi certificate makhal mayam ama permanent residence certificate kuma mayam ama koi kudak ta lakpa dai koi ngasi praja mayam gi koi kano tawjari aduga aseng badi ngasi se koi ki timing se pung ani bokdang to waina plan tawjaram mani adu praja gi kano sina Henbana koi ngasi se ngasi gi lairiba mi singse loidribo koi nungdang mam sumam na koi masima sathajagi ni ai nei mayam da thamjage aduga makha darakpada mathang gi tha gi su koi ahan ba thang je khuding gi koi Thawbal district ki miyam numit se pangthok sagani an thamjage